ꯃꯇꯝꯗ ꯂꯦꯞꯇꯅ ꯆꯠꯂꯤꯕ ꯃꯇꯝꯒꯤ ꯈꯣꯡꯆꯠꯅ ꯀꯅꯥꯕꯨꯁꯨ ꯉꯥꯏꯕꯤꯔꯝꯗꯦꯀꯣ, ꯑꯗꯨꯕꯨ ꯆꯠꯂꯤꯕ ꯃꯇꯝꯒꯤ ꯈꯣꯡꯆꯠꯅ ꯑꯃꯨꯛ ꯍꯜꯂꯛꯄ ꯊꯣꯛꯂꯕꯗꯤ ꯑꯩꯈꯣꯏꯅꯤꯒꯤ ꯅꯨꯡꯁꯤꯕꯁꯨ ꯑꯃꯨꯛ ꯍꯜꯂꯛꯄ ꯑꯣꯏꯔꯁꯅꯨꯀꯣ꯫ ꯑꯃꯨꯛ ꯍꯟꯅ ꯍꯜꯂꯛꯇꯨꯅ ꯇꯥꯏꯁꯤꯟꯅꯕ ꯌꯥꯔꯣꯏꯗꯕ ꯇꯣꯔꯕꯥꯟ ꯑꯃꯒꯤ ꯋꯥꯡꯃꯗ ꯂꯦꯞꯇꯨꯅ ꯃꯤꯠꯂꯨ ꯄꯤꯔꯥꯡ ꯁꯤꯟꯊꯗꯨꯅ ꯄꯟꯊꯨꯡ ꯇꯥꯝꯈ꯭ꯔꯕ ꯑꯩꯒꯤ ꯅꯨꯡꯁꯤꯕꯕꯨ ꯌꯦꯡꯖꯕ ꯅꯠꯇꯅ ꯀꯔꯤꯕꯨ ꯀꯥꯟꯅꯒꯅꯤ? ꯆꯠꯅꯕꯤꯅ ꯈꯥꯔꯤꯕ ꯖꯦꯛ ꯁꯔꯥꯏꯒꯤ ꯄꯜ ꯑꯁꯤꯅ ꯄꯨꯟꯁꯤꯒꯤ ꯑꯍꯥꯟꯕꯗ ꯅꯨꯡꯁꯤ ꯁꯩꯍꯧꯗ ꯊꯦꯡꯅꯈꯤꯕ ꯄꯨꯟꯁꯤꯒꯤ ꯑꯔꯣꯏꯕ ꯑꯣꯏꯖꯒꯦ ꯈꯟꯈꯤꯕ ꯅꯨꯡꯁꯤꯕ ꯅꯍꯥꯛꯁꯦ ꯀꯥꯎꯉꯝꯗꯅ ꯄꯨꯟꯁꯤꯁꯦ ꯑꯗꯨꯃꯛ ꯂꯦꯜꯂꯒꯦ꯫ ꯑꯗꯨꯕꯨ ꯃꯊꯪ ꯃꯄꯣꯛ ꯍꯥꯏꯕꯗꯨ ꯂꯩꯔꯝꯃꯗꯤ ꯑꯩ ꯗꯥꯒꯤꯗꯃꯛ ꯈꯣꯡꯐꯝ ꯆꯦꯠꯅ ꯂꯦꯞꯇꯨꯅ ꯑꯩ ꯗꯥꯕꯨ ꯑꯩ ꯉꯥꯏꯔꯝꯒꯦꯀꯣ꯫ ꯃꯄꯣꯛꯁꯤꯗ ꯅꯪꯕꯨ ꯑꯩꯒꯤ ꯑꯣꯏꯕ ꯐꯪꯗ꯭ꯔꯁꯨ ꯉꯥꯏꯔꯝꯒꯦ ꯃꯊꯪ ꯃꯄꯣꯛꯂꯥꯡꯂꯣꯝꯗ ꯅꯤꯡꯁꯤꯡꯕꯤꯔꯦꯅ ꯏꯁꯤꯀꯤꯗꯨꯅ ꯉꯥꯏꯔꯝꯒꯦ ꯅꯪꯕꯨ꯫